Hauzik Fawba Marimakong Kangdan Ladiba Assamge Kasar District Gosaipur Kuldagi Hauzikna Loitang Kunau the Laiba Livestream Kamal Babugi Langlalangzil Putoknaba Loukhatfam Thokpa Thabak Loukhatkani Haina Manipur gi Governor Laxman Prasad Acharya Kamal Babugi JAC da Thajaba Pirakle Livestream Kamal Babugi Loinabi Yauna JAC gi Miyoi Sing Yauba Miyoi Tarukna Saba Mihut Kangbu Amana Ngasi Raj Bhavan da Chetuna Governor Laxman Prasad Acharya ga Unaki Governor ga unaduna wari sanaruraba matung paumi singda fongdokibada JAC against the missing of Livestream Kamal Babu gi spokesperson Moirangthem Ibopisak na hai Kamal Babu missing case ka mari lenana Governor na thamlakpa wafam sing daita yawi mahakna 57 Mountain Division gi ZOC da akanba pressure pibada natana mikup kangdana update lawri haina fongdorakpasi laibak fabani numit Kunhumdoini Mari Makong Kangdana Ladiba Livestream Kamal Babugi Tangdaba Ama Kangdoknaba 57 Mountain Division Gi ZOC da Governor na Tatana Takshili Athubada Kamal Babugi Langlalangzil Puthoknaba Governor gi Maikai degi Loukhatfam Thokpa Thabak Loukhatkani Haibagi Thajaba Pirakle Amaromda Makatana Thiri Haiba Paukum Nataba Kamal Babugi Masa Oina Puthoknaba Honabiyo Chahi Kunmanga Hena Army Kemta Thabak Suraklaba Miyoi Amana Lambi Ngawduna Mangkibani Haibasi Aranba Propaganda ni Camp Manungda Changkibagi CCTV footage Leiraga Thorakpagi Utpa Ngamdrabadi 57 Mountain Division gi ZOC na Daitalo Fumto Ihaiki Mang iba kamal lam kilo ina bi liaw na sini member teraga pergi taru negara bani juga aku ini saya pergi tamam tu apa apa pun nama governor dah yang nak na pressure tahu jerami juga governor na su yang na lum na lahawi juga governor ki saya pergi aku ki 57 mountain DFP GOC wali ba GOC sekarang call tahu raga magi update su lawi hai bagi apa pun nama su palai aduga GOC na Tiri aku dan Tiri hai betul mana Tiri hai bagi response tahu rei hai atau governor na nangi Tiri hai raga result lama tak ada adudi yaroi atu bida nang result tak ada beri hai bagi wafam siam kan na tham dia na apa ki governor na wafam dia tham dia